ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯑꯍꯥꯟꯕ ꯂꯥꯛꯄ ꯍꯧꯕꯒꯤ ꯑꯐ ꯐꯠꯇ ꯇꯥꯛꯄ꯫ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯀꯃꯦꯟꯇ ꯍꯪꯕꯤꯔꯛꯄꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯃꯆꯥ ꯈꯥꯏꯅ ꯄꯤꯖꯔꯤ꯫ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯏꯆꯥ ꯑꯐꯕ ꯄꯣꯛꯄ ꯑꯃꯗꯤ ꯁꯃꯥꯖ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯩ꯫ ꯑꯩꯈꯣꯏꯅꯗꯤ ꯏꯆꯥ ꯐꯠꯇꯕ ꯎꯕ ꯃꯇꯝꯗ ꯏꯆꯥꯗ ꯐꯠꯇꯦ ꯍꯥꯏꯗꯨꯅꯁꯨ ꯉꯥꯡꯕꯤꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯉꯥꯡꯒꯤ ꯃꯔꯥꯜ ꯅꯠꯂꯝꯗ꯭ꯔꯦ, ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜꯅꯤ꯫ ꯅꯤꯉꯣꯜ ꯄꯣꯛꯄꯤꯁꯤꯡꯅ ꯃꯨꯟꯅ ꯇꯥꯁꯤꯟꯕꯤꯍꯧꯔꯣ꯫ ꯄꯤꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝ ꯑꯁꯦ ꯀ꯭ꯂꯥꯁ 4-5ꯇꯒꯤ ꯍꯧꯔꯒ 9-10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯛꯄ ꯍꯧꯒꯅꯤ꯫ ꯃꯁꯤꯒꯤ ꯑꯀꯛꯅꯕ ꯃꯇꯝ ꯂꯩꯇꯦ, ꯃꯤꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯅꯧꯅ ꯂꯥꯛꯄ ꯑꯉꯥꯡꯁꯨ ꯂꯩ, ꯊꯦꯡꯅ ꯂꯥꯛꯄꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯑꯍꯣꯡꯕ ꯂꯥꯛꯄ ꯃꯇꯝ ꯑꯃꯈꯛꯅꯤ꯫ ꯑꯍꯥꯟꯕ ꯎꯕ ꯃꯇꯝꯗ ꯏꯀꯥꯏꯖꯕ ꯄꯣꯛꯄ, ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯉꯥꯡ ꯑꯌꯥꯝꯕꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯅꯩ꯫ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯤꯁꯤꯡꯗ ꯑꯁꯤꯒꯨꯝꯂꯕ ꯑꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯟꯅꯅ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯄꯨꯝꯅꯃꯛ ꯂꯤꯊꯣꯛꯄꯤꯗꯨꯅ ꯏꯀꯥꯏꯖꯕ ꯄꯣꯛꯇꯅꯕ ꯑꯃꯗꯤ ꯂꯥꯛꯄ ꯅꯨꯃꯤꯠꯇꯣ ꯃꯃꯥꯗ ꯇꯥꯛꯂꯛꯎ, ꯑꯗꯨ ꯂꯧꯍꯧꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯍꯥꯟꯅꯅ ꯇꯥꯛꯄꯤ ꯇꯝꯕꯤꯍꯧꯒꯗꯕꯅꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯊꯥꯒꯤ ꯂꯥꯛꯄ ꯍꯧꯈ꯭ꯔꯕꯗꯤ ꯌꯥꯝꯅ ꯅꯧꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯒꯅꯤ꯫ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯂꯥꯛꯄ ꯍꯧꯈ꯭ꯔꯕꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯑꯣꯛꯇꯕꯤ ꯑꯣꯏꯒꯜꯂꯤ꯫ ꯂꯩꯄꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯂꯥꯛꯂꯕꯗꯤ ꯅꯨꯄꯥ ꯑꯃꯗꯒꯤ ꯍꯦꯟꯒꯜꯂꯤ꯫ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯂꯥꯛꯄ ꯍꯧꯈ꯭ꯔꯕꯗꯤ ꯃꯔꯥꯏꯕꯛ ꯐꯕꯤ ꯑꯣꯏꯒꯜꯂꯤ꯫ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯂꯥꯛꯄ ꯍꯧꯈ꯭ꯔꯕꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯣꯏ꯫ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯂꯥꯛꯂꯒꯅ ꯆꯌꯥꯝꯄꯣꯛꯄꯤ ꯑꯣꯏꯒꯜꯂꯤ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯂꯥꯛꯄ ꯍꯧꯈ꯭ꯔꯒꯅ ꯑꯈꯨꯡꯕꯤ ꯍꯥꯏꯕꯗꯤ ꯆꯥꯕꯣꯛꯇꯕꯤ ꯅꯨꯄꯤ ꯑꯣꯏꯒꯜꯂꯤ꯫ ꯄꯥꯟꯈꯠꯂꯛꯄ ꯑꯃꯁꯨꯡ ꯁꯤꯊꯔꯛꯄ ꯊꯕꯥꯜꯁꯤꯡꯒꯤ ꯐꯜ꯫ ꯅꯣꯡꯃ ꯄꯥꯟꯕ, ꯅꯤꯅꯤ ꯄꯥꯟꯕ, ꯍꯨꯝꯅꯤ ꯄꯥꯟꯕ, ꯃꯉꯥꯅꯤ ꯄꯥꯟꯕ, ꯇꯔꯦꯠꯅꯤ ꯄꯥꯟꯕ, ꯇꯔꯥꯅꯤ, 15ꯅꯤ ꯄꯥꯟꯕ ꯑꯃꯁꯨꯡ ꯄꯨꯔꯅꯤꯃꯥ ꯊꯕꯥꯜꯁꯤꯡ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯑꯍꯥꯟꯕ ꯂꯥꯛꯄ ꯍꯧꯈ꯭ꯔꯕꯗꯤ ꯃꯔꯥꯏꯕꯛ ꯐꯕꯤ, ꯂꯟ ꯆꯦꯟꯕꯤ ꯑꯃꯁꯨꯡ ꯃꯄꯨꯔꯣꯏꯕ ꯅꯤꯡꯕꯤ ꯑꯣꯏꯒꯜꯂꯤ꯫ ꯃꯔꯤꯅꯤ ꯄꯥꯟꯕ, ꯇꯔꯨꯛꯅꯤ ꯄꯥꯟꯕ, 12ꯅꯤ ꯄꯥꯟꯕ ꯑꯃꯁꯨꯡ 14ꯅꯤ ꯄꯥꯟꯕ ꯊꯕꯥꯜꯁꯤꯡꯗ ꯑꯍꯥꯟꯕ ꯆꯠꯄ ꯍꯧꯔꯛꯂꯕꯗꯤ ꯏꯊꯛ ꯏꯔꯥꯡ ꯌꯥꯝꯅ ꯄꯥꯝꯒꯟꯕꯤ, ꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯒꯟꯕꯤ ꯑꯣꯏꯒꯅꯤ꯫ 9ꯅꯤ ꯄꯥꯟꯕ ꯑꯣꯏꯔꯒꯅ ꯃꯁꯥ ꯅꯥꯒꯟꯕꯤ ꯅꯨꯄꯤ ꯑꯣꯏꯒꯜꯂꯤ꯫ 14ꯅꯤ ꯄꯥꯟꯕ, 18ꯅꯤ ꯄꯥꯟꯕ ꯑꯃꯁꯨꯡ ꯊꯥꯁꯤꯗ ꯂꯥꯛꯄ ꯍꯧꯈ꯭ꯔꯕꯗꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏ, ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯆꯥꯅꯆꯤꯡꯕ ꯄꯨꯟꯁꯤꯒꯟꯗꯦ꯫ ꯐꯠꯇꯕ ꯅꯨꯃꯤꯠ ꯑꯃꯁꯨꯡ ꯊꯕꯥꯜꯁꯤꯡꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯑꯍꯥꯟꯕ ꯂꯥꯛꯂꯕꯗꯤ ꯄ꯭ꯔꯇꯤꯀꯥ ꯀꯠꯊꯣꯛꯄ ꯇꯧꯕꯤꯍꯧꯒꯗꯕꯅꯤ꯫ ꯄ꯭ꯔꯇꯤꯀꯥꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗ ꯂꯥꯏꯐꯤ ꯑꯉꯥꯡꯕ, ꯂꯩ ꯑꯉꯥꯡꯕ, ꯁꯤꯟꯗꯨꯔ, ꯍꯩꯔꯨꯛ ꯄꯥꯅ, ꯗꯈꯤꯅꯥ ꯑꯃꯁꯨꯡ ꯙꯨꯞ ꯊꯥꯎꯃꯩꯅꯆꯤꯡꯕ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯀꯠꯊꯣꯛꯄꯤꯗꯨꯅ ꯈꯨꯔꯨꯝꯖꯒꯗꯕꯅꯤ꯫ ꯌꯨꯝꯗ ꯀꯠꯂꯕꯁꯨ ꯌꯥꯏ, ꯂꯥꯏꯐꯝ ꯑꯃꯗ ꯀꯠꯂꯕꯁꯨ ꯌꯥꯏ꯫ ꯅꯨꯄꯤꯅ ꯃꯥꯏꯔꯦꯟ ꯈꯥꯏꯕ ꯌꯥꯗꯕꯒꯤ ꯃꯔꯝꯗꯤ? ꯊꯥꯏꯅ ꯖꯄꯥꯟ ꯂꯥꯟꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯏꯕꯣꯛꯅ ꯇꯥꯛꯄꯤꯔꯝꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯃꯇꯝꯕꯥꯛꯇ ꯑꯉꯥꯡ ꯄꯝꯂꯒ ꯃꯥꯏꯔꯦꯟ
ꯈꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯆꯥ ꯑꯗꯣ ꯈꯥꯏꯈꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯅꯨꯄꯤꯁꯤꯡꯕꯨ ꯃꯥꯏꯔꯦꯟ ꯇꯣꯔꯕꯣꯠ ꯈꯣꯡꯗ꯭ꯔꯨꯝ ꯈꯥꯏꯕ ꯊꯤꯡꯈꯤꯕꯅꯤ ꯑꯁꯨꯝꯅꯁꯨ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯁꯤꯅ ꯑꯩꯅ ꯊꯦꯡꯅꯖꯕꯅꯤ꯫ ꯃꯤꯔꯣꯜꯂꯤꯕ ꯃꯧ ꯅꯍꯥ ꯑꯃꯅ ꯃꯥꯏꯔꯦꯟ ꯃꯆꯥ ꯑꯃ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯥꯡꯅ ꯁꯨꯝ ꯌꯥꯟꯗꯨꯅ ꯁꯥꯟꯅꯕꯗꯒꯤ ꯁꯣꯏꯗꯨꯅ ꯃꯥꯏꯔꯦꯟ ꯑꯗꯣ ꯇꯪꯈꯥꯏ ꯇꯥꯊꯣꯛꯈꯤꯕ꯫ ꯃꯧ ꯑꯗꯣ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯒ ꯃꯆꯤꯟ ꯃꯉꯧ ꯀꯥꯏꯗꯨꯅ ꯄꯣꯛꯂꯛꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯆꯍꯤ 3 ꯁꯨꯔꯛꯄꯗ ꯉꯧ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯔꯐꯣꯝ ꯊꯥꯕꯗꯒꯤ ꯑꯉꯥꯡ ꯑꯗꯣ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤꯅ ꯃꯤꯔꯣꯜꯂꯤꯉꯩꯗ ꯊꯥ 9 ꯍꯥꯏꯔꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯎꯆꯤ ꯃꯀꯣꯟꯗ ꯄꯝꯅ ꯏꯁꯤꯡ ꯆꯤꯡꯂꯒ ꯏꯁꯤꯡ ꯊꯥꯖꯤꯟꯕ ꯃꯇꯝꯗꯨꯗ ꯎꯆꯤ ꯑꯗꯣ ꯆꯦꯟꯊꯣꯔꯛꯄ꯫ ꯅꯨꯄꯥ ꯑꯗꯨꯅ ꯎꯆꯤꯗꯣ ꯆꯩꯅ ꯀꯟꯈꯤꯕꯗ ꯃꯆꯤꯜ ꯑꯗꯣ ꯀꯥꯏꯔꯒ ꯃꯀꯣꯟꯗꯨꯗ ꯆꯦꯟꯁꯤꯟꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯄꯣꯛꯂꯛꯄ ꯃꯇꯝꯗꯨꯗ ꯉꯧ ꯆꯤꯝꯕꯥꯟ ꯀꯥꯏꯅ ꯄꯣꯛꯂꯛꯈꯤ꯫ ꯃꯈꯨꯠꯇꯁꯨ ꯃꯔꯤ ꯑꯃ ꯌꯥꯟꯊꯗꯨꯅ ꯎꯆꯤꯒꯤ ꯃꯊꯤꯕꯣꯡ ꯃꯥꯟꯕ ꯑꯃ ꯌꯥꯟꯊꯗꯨꯅ ꯄꯣꯛꯂꯛꯈꯤ꯫ ꯑꯉꯥꯡ ꯑꯗꯣ ꯅꯨꯃꯤꯠ 4 ꯂꯩꯔꯝꯂꯒ ꯈꯣꯝꯂꯥꯡ ꯆꯤꯡꯕ ꯉꯝꯗꯕꯗꯒꯤ ꯁꯤꯈꯤ꯫ ꯑꯗꯨꯅ ꯏꯆꯥꯁꯥ ꯏꯁꯨꯁꯥ ꯑꯍꯜꯁꯤꯡꯅ ꯐꯠꯇꯦ ꯇꯧꯍꯣꯏꯗꯦ ꯍꯥꯏꯔꯝꯃꯕ ꯄꯨꯝꯅꯃꯛ ꯉꯥꯛꯅ ꯆꯠꯄꯤꯕ ꯐꯩ꯫ ꯍꯥꯏꯔꯝꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯇꯝ ꯁꯥꯡꯅ ꯊꯦꯡꯅꯔꯛꯂꯕ ꯑꯣꯏꯕꯅ ꯐꯠꯇꯦ ꯇꯧꯍꯣꯏꯗꯦ ꯍꯥꯏꯅꯁꯨ ꯑꯍꯜꯁꯤꯡꯅ ꯊꯝꯕꯤꯔꯝꯕꯅꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯈꯣꯏꯔꯝꯕ ꯌꯥꯗꯕ ꯊꯕꯥꯜꯁꯤꯡꯗꯣ ꯄꯤꯔꯤꯕ ꯊꯕꯥꯜꯁꯤꯡ ꯑꯗꯣ ꯃꯔꯛꯇ ꯍꯥꯡꯂꯤꯕ ꯊꯕꯥꯜꯁꯤꯡ ꯑꯗꯨꯅ ꯂꯥꯏ ꯀꯠꯄ ꯌꯥꯕ ꯊꯕꯥꯜꯁꯤꯡꯅꯤ꯫ ꯍꯥꯏꯕꯗꯤ ꯏꯆꯥꯁꯤꯡꯅ ꯏꯁꯨꯁꯤꯡꯅ ꯍꯪꯕꯤꯔꯛꯈꯤꯕ ꯂꯥꯏꯅꯤꯡꯊꯧ ꯈꯣꯏꯔꯝꯕ ꯌꯥꯗꯕ ꯊꯕꯥꯜꯁꯤꯡꯅꯤ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯃꯔꯛꯇ ꯍꯥꯡꯉꯤꯕꯁꯤꯡꯗꯨꯅ ꯈꯨꯔꯨꯝꯕ ꯌꯥꯕ ꯊꯕꯥꯜ ꯑꯣꯏꯒꯗꯕꯅꯤ꯫ ꯊꯕꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯕ ꯌꯥꯗꯕ: ꯅꯣꯡꯃ ꯄꯥꯟꯕ 13ꯅꯤ ꯄꯥꯟꯕꯗ ꯇꯣꯔꯕꯣꯠ ꯆꯥꯕ ꯌꯥꯗꯦ꯫ ꯅꯤꯅꯤ ꯄꯥꯟꯕꯒ 18ꯅꯤ ꯄꯥꯟꯕꯗ ꯂꯩꯄꯨꯡꯈꯥꯡꯉꯥ ꯆꯥꯕ ꯌꯥꯗꯦ꯫ 8 ꯄꯥꯟꯕ 10ꯅꯤ ꯄꯥꯟꯕꯗ ꯄꯇꯣꯜ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯄꯇꯣꯜ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯖꯗ꯭ꯔꯦ꯫ ꯑꯁꯤꯒꯤ ꯄꯣꯠꯂꯝ ꯑꯁꯦ ꯑꯩꯁꯨ ꯑꯃꯨꯛꯇ ꯊꯤꯒꯠꯈꯤꯒꯦ꯫ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯝꯕꯒꯤ ꯑꯩꯁꯨ ꯄꯥꯈꯤꯕꯒꯤ ꯋꯥꯅꯤ꯫ 4ꯅꯤ ꯄꯥꯟꯕ 18ꯅꯤ ꯄꯥꯟꯕꯗ ꯃꯨꯂꯥ ꯆꯥꯕ ꯌꯥꯗꯦ꯫ 5ꯅꯤ ꯄꯥꯟꯕ 10ꯅꯤ ꯄꯥꯟꯕꯗ ꯍꯩ ꯈꯥꯒꯣꯛ ꯆꯥꯕ ꯌꯥꯗꯦ꯫ 6ꯅꯤ ꯄꯥꯟꯕ 12ꯅꯤ ꯄꯥꯟꯕꯗ ꯂꯐꯣꯏ ꯆꯥꯕ ꯌꯥꯗꯦ꯫ 9ꯅꯤ ꯄꯥꯟꯕ 18ꯅꯤ ꯄꯥꯟꯕꯗ ꯌꯨꯕꯤ ꯆꯥꯕ ꯌꯥꯗꯦ꯫ 9ꯅꯤ ꯄꯥꯟꯕ 14ꯅꯤ ꯄꯥꯟꯕꯗ ꯈꯣꯡꯗ꯭ꯔꯨꯝ ꯆꯥꯕ ꯌꯥꯗꯦ꯫ 10ꯅꯤ ꯄꯥꯟꯕ 15ꯅꯤ ꯄꯥꯟꯕꯗ ꯀꯣꯜꯃꯅꯤ ꯆꯥꯕ ꯌꯥꯗꯦ꯫ 11ꯅꯤ 16ꯅꯤ ꯄꯥꯟꯕꯗ ꯍꯋꯥꯏ ꯎꯔꯤ ꯆꯥꯕ ꯌꯥꯗꯦ꯫ 12ꯅꯤ ꯄꯥꯟꯕ 18ꯅꯤ ꯄꯥꯟꯕꯗ ꯎꯔꯣꯛ ꯁꯨꯝꯕꯜ ꯆꯥꯕ ꯌꯥꯗꯦ꯫ 18ꯅꯤ 19ꯅꯤꯗ ꯈꯥꯃꯦꯟ ꯆꯥꯕ ꯌꯥꯗꯦ꯫ 14ꯅꯤ ꯄꯥꯟꯕ 18ꯅꯤ ꯄꯥꯟꯕꯗ ꯁꯒꯣꯜ ꯍꯋꯥꯏ ꯆꯥꯕ ꯌꯥꯗꯦ꯫ 15ꯅꯤ ꯄꯥꯟꯕ 20ꯅꯤ ꯄꯥꯟꯕꯗ ꯁꯥ ꯉꯥ ꯆꯥꯕ ꯐꯠꯇꯦ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯟ ꯈꯨꯔꯨꯝꯖꯔꯤ꯫